Manipurda lairiba khaknatana tongan mafamsingda choina khundariba Manipuri Khudingmak amata oina Punsinduna Manipur Gidamak Lepminnaba Mathou Tare haina sekmai ACG MLA haikam Dingo na fongdokre British ka soknakiba Manipur gi ningtam landa thauna fana thawai katkiba Birti Kendrazit ki mitam amang asi Assam gi Guwahati da leiba Manipuri basti da MLA haikam Dingo na maikhum hangdokre United People's Front Manipur UPF na mapungoiba thaudang loduna amadi Rasbari Athletic Club Manipuri Basti Maira Paibi Women's Association Sri Radha Krishna Mandir amasung Manipuri Jagannath Bari Seva Samiti Guwahati ga khutsamnaduna ngasi Manipuri Basti da pangthokhiba thauram aduda athoiba mithung lengi warol piraduna MLA haikam Dingo na hai ngasi aikhoina mai pakna ipa ipu singi khongol lirakliba Chauthokna hingba ngamliba si ipa ipu sing aduna iramdam amadi tungi mirol gidamak hotnaramba kaya adunani makhoina hotnaramliba sing adugidamak makhoigi mitam latpa khaknatana makhoina pangthoklamba thabak adugum iramdam gidamakta aikhoi punna hotnaminaba mathau tai aikhoi amato oina punsindrabadi nungsinaba purakpa amadi apunbagi saktam sagatpa wagani MLA na makha taraduna Manipurda BJP na amuk hanna mapung fana lengak pairaklabadi Guwahati gi Manipuri basti asidasu guest house ama sanaba mari leinaba singda taksingani chahi taret khuntakpa Ningsing Thauram Amadi Aikhoi Punna Mikap Thoknaba Pauzil Puduna UPF na tongan ba lamsing da chatuna hotnariba asi thagatningai ni atopa lamsing da su chatuna aikhoi amata oina punsinaba honabiyo haiki Kuidana Tripagi government ka kunsan rakanda kogi Manipur da kisu kogi kai sarkar da Tripagi su lai go dumba mandi su sare ke so su sare mai to kuch tagai phana Guwahati ki leiba Rasbari su su ba jaga ama guest house ama tagai phana ka oi hada tanjanga duna masi taseng government sina amka halata arga di am level na masai guest house ma sa no Madugi tongan wa ini sakti di amna level da tasin jage sangga me ki apoi leiba pa government ka apoi punni ga bisi ki mesen oi na kan ha tabi ne kale